Wangkem tokpam lerak-tagi Moirangthem Kangkar Kauba Manipur Police da SI Oiba Amana Lamfel Family Court da Thoksom Ongbi Bindu Khongna Kauduna Fu Saiba Tauki Haiduna Hangang Maira Paibi Apun Malupna Media da Phongdokiba Wafam Yumpham Yaudabani Haina Moirangthem Kangkar Masana Sengdokre Wangkai da Pangthokpa Paugi Mifam Amada Mahaki Nupiga Family Court da Leiba Case Amagi Counseling Ngarang Tauki Maduda Family Court ki Judge na Bindu Court Manungda Changlaknaba ayaba pidrabasu changlaktuna mangonda fazadaba wahi wata sijinaduna court ki chamber manungda famduna leiba mangonda inthok insin torokpadi leikhi tungda chamber dagi thorakpada mahaki nupi punam amadi mache bindu amadi mamana furakhi matamduda court leiriba mir singna loina ukhi mayamna makhoi ahum khamdokhi punam bindu amadi maira paibi singna mangolda sirakliba maralasi mahaki mingsat thinanaba honabani haikhe Khwaidagi sangba wagi kolom putoktuna Guinness Book of World Record chananaba Churasanpurdagi Ginkhanpau bolnamna hotnare maki wagi kolom asi foot kunithoi point ama sangi kolom asigi mayagi saruk asina millimeter chamakun manga dasmik manga senior diameter oide kolom asigi arumbana kg tara nepalni nimit marfuni sangna kolom asi sakhibani haina Ginkhanpau na ISTV news ta phongdorakle Farda kalam apik pasime pen macha sime adugi pen macha simba yaredi huzik achaba su simba yae aduga huzik achaba simba yaredi Guinness World Record the world biggest longest and largest bamboo pen simba su yage adu matamda si kalam achaba simba till today approximately 1600 pieces yon thokba loire see all India and outside India example US Singapore inside India the important cities around India National Highway da sathariba economic blockade ki mayokta ngasi Kumbong Kaithal da Imphalom dagi potchai sing purakpra haina apunba maitai leima maira lupna gari sing check tawkhre gari da sana thaknaba polam sing yauramba sing lautharaba matung gari sing chalhanki Khongjang asi National Highway da sathariba economic blockade loidriba fawba chathagani haiki athingba leiringai manungda gari thoriba iselinaw singna potchai pudana chatpiu haide Scripting the Past Manuscript and History of Northeast haiba thimda nimit nini sathagadaba seminar ama Manipuri University gi History Department ki conference hall da hokre hawdopagi thoramda Vice Chancellor ISNK Sharma School of Social Science ki din su sarugya ke BC na Aikoigi leizaraklaba manuscript amasung maduga mari leinaba lairik kaya mangtharakpagi phibamda leiribasi yokhatanaba honasi haike Temple of Learning Kanchipur gi boarding da leiba mahiroi Oinam Rex misi yaningdaba phongdoktuna ngasi kawani ngomthong kaithelda wakanifam chathakre JSC Secretary W Khelena misi asigi matangda police school gi oza amadi boarding da leiriba mahiroi singda piba warol manade Sina Chumba Asengba Putoknaba Lebak Masatana Tabak Tauri Adubu School Authority Maike Dagidi Ngasi Fauba Asengba Putoknabagi Konabagi Mahutta Laikidraba Mahiroi Asida Maral Kaya Pisinduna Leibagi Tawong Yaningde Achumba Asengba Ama Putoraktrabadi Makataba Akanba Kongjang Sangshin Hare Warden Sabre Adum Akhodi Hogi Kanoji Market Temple have a school temple teacher of reaching of them. Mega Manipur Society gi principal Anobalobagi advertisement Handokna Bakangan Krabasu Handokta Badagi Joint Student Coordination Committee na School Sigi A Block Principal gi Office Amadi Mega Manipur Society gi Office Thongnosin Krehari School gi Maraibak Mui Kuzo Karana Mutanaba Honarakba Kudakta Lepkadabadi School Asina Mamang Takta Kunaya Sida Taxi Kasi Laiba Achumba Masakangba Amadi Malem gi Mui Singa Sangdam Nabada Noptraba Mahiroi Singh Putorakpa Asima Committee na Awangba Takta Ikai Kunare Adubu Ngasidi School Society gi Maru Oiba Thaudang Puriba Singna School Amagi Maru Oiba Thau Puriba Principal gi Phamda Politics Sanglakpa Laibak Thibani Committee na mamangda thamkiba wafam sing thabakta onthoktriba fawba Mega Manipur Society gi General Body mifam pangthokpa yaroi anoba principal kaubagi warol handokadabani haide
Thawbal Municipal Council Ward number 13 gi oina National Food Security Act ki makhada seng phanganabagi damak ahanba tangka ki oina Priority Household Card lising ahum chamanga yenthokre. Councillor and Surjitna Ward member Oromen amadi and Somorjit ka loinana Thawbal ningombada leiba Councillor gi yumda thorum adu pangthokhibani. Makata na walhoriba myoy sing kangdokpaga loinana AAY gi su card athuba matamda yenthoklagani haina Surjitna phongdokle. Hairo Kendragi oina National Food Security Act ki makhada kanaba miyamna iphang phangdre haina Youth Forum Hairo ki chairman Thokchom Manawbina phongdokle. Hairo ta pangthokiba pawgi mifam amada mahakna makhata raduna Kendra sigi oina AAY gi makhada yum amada cheng kilo kuntra manga pigadabadu yum thongi voter list ba mi singda kilo manga kak oina pire. Voter list ba ek asina di konsin ba imung singidi seng phangdabagi mawongda leire. Egasi Kendra sigi oina sanadri hairabasu miyamna cheng lobadadi lupa ahumda lori. DSO na nauna thokpa agent sing ayamba cheng yenbagi thabak tawba ngamdre. Masigi mahutta MLA na hapa agent sing na ayamba tawduna leire. Priority gi card sing sabadasu misang sangalaiba miyoy singda hena kudong saba piri haike. Sumana sa sahin na mahamit ta ko mayang poin sa basi law basal liba kogi CSL ima event sing na law basal laga su agent wari ba moina ano ka chana dri posi PBR oi P si khoi kalsan manti na pide ko na sing manga de yelo hai aduna na ko ta ning ba ya ta ko ya ma ta ba phe da bo hai wang sang si na aduna maram aduna ikoina 그 밤저리시 비품 톡바 사과는 비틀에 입어 보시는 시리ประชา다 바합다 하다가 비품 톡부시는 머름 짜나 비비바 이hen 비나 보는 비시는 그런 머름 밤저리시 Lamphel laiba IED2 gi DGM na office ta ningthina phamdabana employee singi no due certificate lawnana ba honabada kudong sadaba kaya mayok nari hari certificate lawnana ba honabada nimit mangani gi mathakta changle Masina matam chana department ta thagat pangamdre hari. Board na loba handak sahi gi class 10 exam da mai paklaba Poiro Khongjil High School gi mahiroi amadi oza sing harau tayam na opagi thoram ama school asida pangthokre. Thoram aduda Andro Kendra gi MLA Thongnaujam Syam Kumar, school asigi headmaster N Rajendra, ZEO John 2 Ice Jatra, DIS Surjamani su saruk yake. MLA Syam Kumar na Poiro Khongjil Government High School asisu boarding hangdoktuna athuba matamda model school ama oinana ba thorang lokhatle lairik ningthina tamning ba lairaba miyam gi damak lairik amadi sana thakna ba khudingmak lemna phanganduna mairoi sing sengbat kani haike akoina kapya to akoi boarding school si boarding ni lairaka de mathang sahida gi de koi full residential school koi sida thangnare lairaba ma pa laitaba amadi lairaba simem pataba Lai taking lai paning sampai lu ke hutung lau hanga za free le tu kan da school si to bani adu ba tu le building sa United People Front amasung Kuki National Organization ga ahanbar round gi political dialogue Delhi gi Asoka Hotel da ngasi pangthokre Ministry of Home gi Joint Secretary Satendra Gakna preside tawduna pangthokiba mifam amada Manipur State ki mahut sinduna Additional Chief Secretary Home Dr. J. Suresh Babu, UPF ki member representative Taruk, KNO ki member Taruk na saruk yake. Insolisingani nipan da nakal ahungi oina suspension of operation tawnakraba matungda government political dialogue chathaba yanana bagi interlocutor ama hapnana ba takshinduna lakhibani. Statehood amagi political demand yauba apun bacherol amasu India government ta summit okay. Happy beverage na puthokpa Aqua Happy Package drinking water da amot akai aurambadagi thakluba angang na ba yaure hari singjamai chinga makhong da saksa haijana bagi thoram amada sijinana ba liter amagi bottle kun lekai gi dukan amadagi leiraga thaklaga chak toklaba matung sahi tarani thoigi nupi masa ama tongan ba layong kaya khanau mareng chatpaga loinana atei nungai taba kaya yaurki jingnabadagi leiruba bottle sing yenglubada Ising leinang na chingba yauramba thengna ki hari Manipur Police amasung Assam Rifles na tongan ba laluluki miyoy sing phagat le hari Police ki PRO gi cherolamana
tha asigi tarahumdoida Imphal East Police Commando amasung Anisuba Assam Rifles ki apunba kangbu amana poire khongjil lamkhaidagi pripaki kadarama fare phagalaba mi asigi maming jinga kham Ranjit chahi kunithoi apokpa chanduka andro maringthel dagini hari Imphal East Police Commando na New Chekon area da thiba humbagi thabak chathabada Kuki People's Liberation Army gi PRO oiba jangkhongam tauthang chahi yangkai taruk leifam P Bongol Sasat Avenue dagi fare hari Amaramda Imphal West Police Commando na KNFM gi kadar Dauthaleng Grove ki Leijang Haukip Morcom Village Churachandpur amasung Lunmin Thang kip gen Bongpal Churachandpur New Chekon dagi fagat ki Amaramda Hyanglam Police na san huran ba myoy ama san ga konana fare phagalaba myoy asigi maming Maibam Nares Seitarapal apokpa devan Hyanglam lai pangan badagini makata na thabak Laukatpada mahak loinaba Maibam Roman chahi kunipan apokpa Kameshwar amasung atopa juvenile amasu fagale hari makoidagi generator ani water pump set ama hard disk ama Nikon camera ama printer ama laptop amasu fangle hari hauzik amuka na ten babrem talawjari Helping Hands Group Academy, excelling human development. Admission is open for class 11 science. Unique features, first time in Manipur. Tablet for its students for e-learning. Parents can watch faculty's class through mobile phone. Faculties from European countries. Guidance and counseling center. Manipur gi ahanba beautification center mafam sida mahing uring unsa khoiba ariba dakfam phahanba ngami tattoo mole freckle na chingbasu lauthokpa yai hakchang gi ahenba fat pamdaba body gi hair lauthokpa yai ngasi mag unabiu Dr. Madhubala Laser Beauty Clinic MZ Avenue Imphal Admission open. Admission open. Position holders kaya puthokraba. National Excellence Awards for Schools Panglaba, Brazilian Institute of Sciences School Moirangkom Imphal da 2016-17 session ge 11 science da ming chana na form thaba hogjare. Pangliba maki matungina khanaba khudongchaba sing pijari. OBC, MOBC, SC, ST singi thodop khudongchaba sing thamjari. Ngasimak ming chanbiu akaknaba sit masingni Brazilian Institute of Sciences Moirangkom Imphal. Changi labor sorakpadagi producing aktaba hakchang choktarba tumba chaba yaraktaba khong hama nungayaktaba singidamak amatta ngaraba upaidi jolib syrup amasung jolib capsule bu changne sinabiu Panacea Coaching Center, New Chekon, the best and the only trusted coaching center in Imphal. Admission open 10 foundation course for class 6 to 10 starts 23rd June. Our toppers are 2nd position N. Suzaina Devi, 3rd M. Basundara Devi, 6th Gary, 10th Yaisana, 11th Selina, 13th Davidson, 15th Sujakanta, 16th Ningthem, and 25th Apollo. Hurry, limited seats. Breaking matung da mayam amkan na taram nokchade Imphal Area Service Committee of Narcotic Anonymous ki Silver Jubilee ki thoram ngasi thau ground na pangthokre thoram aduda B Gyaneshwari N Memcha amadi A Balkrishna na chingba miyoi singna saruk yake committee asi ing cholising amaga chamapal jangkai humdoi da California da lingkhat khibadagi malem gi lebak chama kunthani thoida pakthok chokthorokle makhal khudingi may ka bachinjak sijinaba sing nongmada pung amakhak unaraga Fattaba lambi asidagi laptok hananaba honabagi pandamsu committee asida lei haina saruk yakiba singna phongdorake Manipurda miyoi chom yangkai rom member oiduna hana chalamba phatraba lambi dagi afaba lambi da lakpa ngamle su haike sakangdaba singna ngasi ayo pung mapalom taba matamda None Police Station gi manung chanba namduan jang manakta tata DI 207 ama mai tharamle Mafam dudagi phangba pawda gari adu Imphal dagi kasar tamna lakpada sakangdaba singna khamlaga mai thakibani gari asigi number na MN0C 52228 gari mapuna wahengbam nganthoiba chahi kunthra manga apokpa sarat wahengbam lekai dagini gari adu mahaka masamakna Dharmendra Hirom kauba amaga loina na thorokibani kanana kari maramgi mai tharamlibano haiba khangmangamdre police na case am lokotkhre Umanglai Harauba Yaudana University of Culture gi class Lampuda Hauna Bahona Biganu Haina Umanglai Kanba Apun Balupna Tadorok Pacherol Amana Kangalakle Umanglai Harauba gi department Yaudana University asina class Hanganaba Honaraglabadi
ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤ ꯌꯦꯡꯂꯒ ꯎꯀꯜꯅꯁꯨ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯊꯤꯡꯅꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯈꯪꯍꯜꯂꯛꯂꯤ ꯀꯣꯟꯊꯧꯖꯝ ꯅꯣꯡꯒ꯭ꯔꯥꯕꯨꯡ ꯂꯩꯀꯥꯏꯗ ꯅꯧꯅ ꯁꯥꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜ ꯉꯁꯤ MLA ꯀꯦ ꯁꯔꯠꯅ ꯃꯤꯌꯥꯝꯗ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ MLA ꯀꯦ ꯁꯔꯠꯅ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯁꯦꯟꯇꯔꯗꯒꯤ ꯐꯟꯁꯤꯡꯅ ꯀꯦꯟꯗ꯭ꯔ ꯑꯁꯤꯒꯤ ꯐꯥꯎꯅꯔꯤꯕ ꯂꯝꯕꯤꯁꯤꯡ ꯑꯌꯥꯝꯕ ꯁꯦꯝꯖꯤꯟꯕ ꯂꯣꯏꯔꯦ ꯑꯊꯨꯕ ꯃꯇꯝꯗ ꯀꯣꯏꯂꯥꯁ ꯊꯥꯔꯒꯅꯤ ꯍꯥꯏꯈꯤ गोली कारबार तौदे कंजा कारबार तौदे करिगुम अमद तौदे अदुना MLA के फंसी खत्तनी आई लाक्सरीबा अतोप डिपार्टमेंट में आमे ओपोजिशन दे लेरुना मदुदि फंगी हजे यंबियो उन्दौजन मखा लकाइदे सारिबा स्कूल से रुपा करोड़ हम मखाइनी रिसेंट हायर सेकेंडरी करोड़ तरेनी रिसेंट हायर सेकेंडरी ngasi Fight You or Not Alone New Delhi gi Chairman T Sangita Amadi O Malesna Konjeng Lekai de Leiba Women's Welfare Association gi Kauna Products ki potok sing yangsin kre yangsin badu da BJYM gi President O Malesna Manipur gi sanaba sinpham oiriba Kauna gi potok puthok liba si government na miyeng changani haike Sakhat ke hari gadi industry base mathok tai Manipur ngasi sakhat na lei base industry leitab dagini khai me amna masi akoi miyeng changduna hairiba chauba moigi khusai bagi pothok ase masi pangbiba khoi am mathok tai Delhi dagi sugum basi kitang nang lengap tawbiraga khoi Manipur sugum product sing se kitang khoi miyam da sell tawba any jaga da any foreign in export tawna bagi aini chansi aini haijabani CRPF ta technical amadi tradesman gi constable longnaba haukiba me kunma panda pangthokiba written test ta mai paklaba candidate singi damak lagliba jun gi tang kundagi trade test testimonial amadi medical examination group center CRPF Langjing Imphal da pangthoklagani written test ta mai paklaba singna CRPF ki website www.crpfindia.com amadi www.crpf.nic.in dagi admit card lobu yagani hari hauzik sanabagi pau ngasi ki sanabagi pau da Takwa Trophy ki ngasi sanakiba ani suba semi final match ta GSFC Kesampatna 7-star Heropu goal taruk sinoda maitiba pikre thasi ki taramapal da WFCB ga final da thengnaragani ani suba Royal Cup ki final da SDS Lamdeng Phuno amadi Arun Enterprises Tingmairong sanaragani Royal Football Club Nagamapalna Sinduna Achan Bigaida Team Tarani Thoina Group Mari Thokna Khaidokuna Mamang Thagi Kuntra Dagi Chathariba Ani Suba Royal Cup ki ngasi sanakiba Ani Suba semi final match ta Arun Enterprises Tingmairongna UFC Yaripokpu penalty da goal ahum amada maithiba piduna final changkibani kabasigi aroiba match tha sigi tang tara tareta sanaragani FC Jalil Manipur gi maming leiraba football club singi manung chanba ngamlaba football club Jalil gi ahum lak suba mapok kumon ngasi sanjen thongda leiba officer colony da pangthokre thoramadu da PSE minister manga wifi amadi IFC minister ngamthang haukip su sarugya ke ngamthang haukip na phonglo khibada lingkhatpa kuidriba football club asina maming leiraba football club singi manung da chalakpa asi sanaroi amadi official singi hona jamal nani manga wifi na tongan ba furup singi sanaroi sing yawba club amana maming leirakpasi singthani ngai ni haike All Manipur Football Association gi miyeng makha da tongan ba District Football Association gi inter club player transfer gi Imphal West District Football Association gi oina ngase tare ni sanba numitta sanaroi kunmapan apply tawbaga loinana punna sanaroi chama tarawm de shukre Imphal East District Football Association gi oina ngasi aroiba numitta sanaroi nipumathoi apply tawbaga loinana punna sanaroi chama kuntramapal sukre Amaromda District Sports Association Kaksingi ngasi sanaroi taramapal apply tawbaga loinana punna sanaroi yankai sukre Ingsoli singani taramari da Maharashtra da pangthokiba ahumlak suba Federation Cup ta saruk yaruba thang ta sanaroi singi phangpham thokpa handokadaba senpham sing lagliba tang tara taret ki pung amataba matamda Kaisam Pataleba Desam Head Office tagi loba yaragani sanaroi singna masa masagi original certificate yarokna bakhangale makataba sanabagi pau boyaning thongjam dagi phangbigani
Thobal district represent toriba Slopland Higher Secondary School na sahi asigi kunithoi suba state 11 Bharatiyam competition ki title lokre. Department of Youth Affairs and Sports na sinduna Khumbal Lampang Sports Complex ki bal babal mana ki indoor hall da pangthokiba kunithoi suba state 11 Bharatiyam competition da Manipur Sarkar ki commissioner Ais Dilip, Youth Affairs and Sports Department की Director Dr. Hamid Singh Pahuja, Department Asi की Joint Director K.S. Pramoda Amadi, Joint Director L. Jayendra Kumar na Thoramba Pusing Oiki. Manipur की tonga district mapal amadi subdivision ani punna team taramatoina saru yaduna pangthokiba competition asida Thobal district represent toriba Slopland Higher Secondary School da ahanba position takre. Imphal is represent toriba Yunaco School na anisuba position amadi Surjanpur district ki represent toriba Hope Baptist Academy na ahumsuba position taki. Ahanba position taraba Slopland Higher Secondary School da trophy amadi certificate kaloina na lupali sing taranifal anisuba position taraba Yunaco School da trophy amadi certificate kaloina na lupali sing taratruk amadi ahumsuba position takraba Hope Baptist Academy da trophy amadi certificate kaloina na lupali sing taramari Thoramapu sing na khusinaki. Suborto Football. Imphal West District Suborto Mukherjee Football Tournament ki final da Integrated School Malom Amadi Royal Academy Top Sipaiga Sanaragani. District Youth Affairs and Sports Imphal West na sinduna Khumbal Lampak Practice Field da thasi ki tang taramari digi chathariba sahi taramari makhagi Imphal West District Suborto Mukherjee Football Tournament ki ngasi sanakhiba ahanba semi final match da Integrated School Malom na City Higher Secondary School mayang Imphal bu goal ama sinoda maitibu biduna final sankhibani. Integrated School Malongi mai pakpugi goal du en nares na match ki taramatoi suba minita sankhibani. Tournament asigi ani suba semi final match ki sanakibada Royal Academy Top Sipai na Little Master English School Samurobu goal ahum sinoda maitibu biduna final sankre. Royal Academy Top Sipai ki mai pakpugi goal singadu Salatur Arun amadi Tahe Khana match ki taramatoi suba taramanga suba amadi kunmatoi suba minita sanduna match asi mai pakibani. Tournament asigi aroiba match tha asigi tang tara tarukta Integrated School Malom amadi Little Master English School Samuroga sanaragani. Amaramda district asina sinduna ngasidagi team manga na saruk yaduna sahi 33 makhagi nupa masagi Suborto Mukherjee Football Tournament haukre. Ngasi ahubo numit ki sanakhiba match ta City Higher Secondary School mayang Imphal na Little Master English School Samurobu penalty da maiti piduna semi final sangre. Team animang na apiba matamda goal amata sanba ngamdabadagi kick from penalty mark na decide obada City Higher Secondary School mayang Imphal na Little Master English School Samurobu goal mari amada maiti babiduna semi final sangkibani. Hayeng ayuk pung tare tabada ahanba semi final match oina Nilamani English School amadi Standard Robert Higher Secondary School ga sanagani. Ani super semi final match ta City Higher Secondary School mayang Imphal amadi Kanan Devi Memorial English School ga sanagani. District Youth Affairs and Sports Imphal is na sinduna Khumbal Lampak ta team taramanga na saruk yaduna thasi ki tang taramari dige sathariba sahi taramari makhagi district level Suborto Mukherjee Football Tournament ki ngasi sanakhiba ahanba match ta Unique Model Academy hangang na Yorbung High School bu goal ani amada ani suba match ki sanakibada Lamlai High School na Jai Hind High School Mantripokhi bu goal taret amada ahum suba match ki sanakibada Convenient English School New Sekon na Emmanuel English Academy Yangang Popi bu goal ani sinoda mari suba match ki sanakibada MKS MT Mongjam na Daina English School Porongpat bu goal Nipal sinoda amadi Lining Thau Awangba High School na Oriental English School bu goal ahum amada maitiba pikre. SES Manipur SES Association gi miyang makhada Kwakaiten SES Club na sinduna Imphal College Multipurpose Hall da SES Sanaroi Maripur Nepal na saruk yaduna tha sigi tang taramari digi sathariba kuntaruk suba L Angau Singh Memorial State 11 SES Tournament ki ngasi nini sanba numit ki pangthokiba sahi taramanga makhagi da top seeded yaisnana Bishalbu Mup Kuntra Nepal da maiti bapiduna point ani phangduna mangjin thakre. Tournament asida Nuksithoi Emsan Ramesh amadi Ranjitna point ani phangduna sadi. Amaramda open category ki pangthokibada Sanjay Sakritombi Samuba Zeki Shakespeare Koireng Ningthem Maniton Chitaranjan Pholen Shankar Surjakanta Jugeshwar amadi
Lawrence na point ani ni phangduna chali Thagachari makha taba pauda ngasi nongmagi oiba e ngasagi pau ICAR Lampel Partaki Pangba Pauda Ngasigi Kwaidiki Sakiba degree Celsius Kuchamatwidas Victoria Kwaidiki Ingba degree Celsius Kunitwidas Between Nushita Yauba Ising Manirgisang Ayukda Sada Madimapal Nungtilda Sada Mutarani Wiki Ngasigi Nong Chukide Haujaroi bada maroi bapa mukhana Private sector yaudana lamdam ama saukhat pangamloi haina Deputy Chief Minister Gai Khangam na phongdokre President na withhold taukiba bill samdok sadokuna July da phangbatori by Assembly mifam da pass tawgadabani haina JCILPS na dabi tawre Amadi Lupa crore kaya sangna sakiba khairambar ima kaitel yuara habada amanga ta thokraba matungda naungna semjinanaba sidokpagi thabak jathare nasigo na ISTV na pizza pamata solution jare mieng tabiriba singwa mukahana khurumjare